Mm. Ahora corra, bien. Oh. Good morning and welcome to Mummy Breakfast. Mummy Breakfast ngasi su mayambu taram lokjare madi kai khunu uchare. Ngarang dagina ngasi fawbada thokriba e pausing mayamda khanghanaba amadi hairiba thokriba e pausing adugi maramda khanna nainanbugi damak simjariba Mummy Breakfast mayam soidina saruk yabiu mayam mieng taraga lebiu. So ngasigi pau e pause thamnanabugi damam so khanai nenabasi mapung phanabagi damam akogi studio da akogi editor sir Namendro lecture lere sir dame ahanbasidi ngarang dagina ngasi fawbada kari kari manipur da thokhrabage habdu samlapa hanam tum nising bisi. Oi Rakesh. Hꯧzik fawbi oina mami TV na miyam da pijab yaba breakfast news hai taragadi aikoisi aikoigi oiba haukiba numit hai tai tangkun masoi numidang sida akoi masak khangdaba anadi haiba mi tu tawba aduwa oidriba poti karam boigadi ha kanda hauzik miyam ne khangnari ba maiki ani gi oina muknaba amakhak leiriba akoi community ani gi makta haibadi kuki kulai pa military ni singdaba singna akoi yum mai thaba adagi lut tawgi thabak si duwa hauzik fawo lep sathari akoi yam na akoi ngarangi numidang wa pung 12 khara helakpa matamda akoi torbung akoi Bishenpur district ki manung chanba torbungi akoi torbungi gram panchayat ki su manung chaliba ward number gi 5 ki area da leiba akoi mi leinadraba habadi sabasu kuigidriba adugumba yum khara akoi kuki militin singna mai thanaba hotnaramba aduga loina hariba yum sing aduda thamba polam kaya lut tawkibi thodu amu thokhi haba pawang khak phange hariba se akoi torbungi GP ki gram panchayat ki mung chaba ward number 5 leiba yum ni pan je kuki khulai paiba singna lut tawkhre hariba yum sing ase hariba phamdu leiba khaidem nobin adagi khaidem priyojit adagi thingom hemanta adagi thingom mani thingom tongba amasung thangjam ibohol amasung longjam ibohol haina khauba mioi nipagi yumse khoi haiba kuki militel singna akhoi hingnong yaida akhoi lut tawkhra matungda mai thana ba honra mani adu laik phabadi yum amakhak mai thaba hawpugi matam timing hawpuda mayam khangnarak pa security force khangnarak padagi akhoi mai yum jam kana mai sakhibi thokti laikhitre adu hairiba yum sing adu thamba puthokpa nang hawdaba potlam sing adagi sel na singba pot kya sing ran khre lut tawkhre bi pawgi pawgi oina leire adu hawpa hojik pawda pugi ba kuki kulai paiba sing adu na pugi ba potlam sing adu gi sab sab belu di hojik pawle thok pungam dana leiri aduna hojik torbung banglagi Bishnupur district ki tongan tongan mafam sing sida koi khunja singna leita da ba madi hojik adum leiri haiba wafam sini hojik pawgi oina leise aduga atopa ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯕ ꯕ꯭ꯔꯦꯛꯐꯥꯁ ꯅ꯭ꯌꯨꯁ ꯑꯃ ꯑꯣꯏꯅ ꯄꯤꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯃꯌꯥꯝ ꯑꯃ ꯊꯥꯀꯥꯟꯗ ꯂꯥꯟꯖꯦꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯃꯣꯔꯦꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯍꯦꯟꯅ ꯈꯟꯅꯕ ꯀ꯭ꯋꯥꯊꯥ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯇꯥꯔꯤꯕ ꯃꯐꯝꯁꯤꯗꯁꯨ ꯑꯃꯨꯛ ꯉꯔꯥꯡꯁꯤ ꯈꯪꯍꯧꯗꯅ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯄꯨꯡ 4ꯗꯒꯤꯅ ꯄꯨꯡ 8 ꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯐꯥꯎꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯀ꯭ꯋꯥꯊꯥꯗꯁꯨ ꯑꯩꯈꯣꯏ ꯂꯥꯟꯗꯥꯅꯕ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯊꯥꯒꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯅꯕ ꯅꯠꯇ꯭ꯔꯒ ꯀ꯭ꯋꯥꯊꯥꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯔꯦꯗꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯀ꯭ꯋꯥꯊꯥꯗꯁꯨ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯊꯣꯛꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗꯒꯤ ꯉꯔꯥꯡ ꯆꯔꯥꯡꯅꯕ ꯑꯃꯈꯛ ꯃꯣꯔꯦꯗ ꯊꯣꯛꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯗ ꯑꯩꯈꯣꯏ ꯍꯥꯡꯉꯒ ꯄꯣꯁ ꯍꯥꯡꯉꯒ ꯂꯩꯔꯤꯕ 5ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯍꯥꯏꯔꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯇꯅꯕ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀ꯭ꯋꯥꯊꯥꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎ ꯑꯃꯁꯨꯡ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯁꯤꯗ ꯑꯦꯅꯤ ꯃꯇꯝ ꯑꯃꯍꯦꯛꯇꯗ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯁꯤꯡꯅ ꯂꯟꯗꯥꯔꯛꯄ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯊꯥꯖꯕ ꯂꯩꯕꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯊꯥꯒꯤ ꯑꯃꯁꯨꯡ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯒꯤ ꯑꯗꯩ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯑꯃꯈꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯃꯤ ꯇꯤꯚꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯗ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 34ꯃꯨꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯌꯨꯝ 34ꯁꯤꯒꯤ ꯑꯣꯏꯅ ꯍꯥꯎꯁ ꯍꯣꯜ ꯐꯦꯃꯤꯂꯤꯁꯤ ꯑꯩꯈꯣꯏ 319 ꯑꯃꯨꯛ ꯑꯣꯏꯕ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏ ꯄꯥꯅꯔꯤ ꯑꯗꯨꯒ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯗꯅ ꯌꯨꯝ 18 ꯇꯥꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ 95ꯗꯒꯤꯅ 50 ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯩꯈꯣꯏ ꯕꯣꯔꯗꯔꯒꯁꯨ ꯍꯦꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔꯒꯁꯨ ꯍꯦꯛ ꯅꯛꯅꯕ ꯑꯩꯈꯣꯏ ꯕꯣꯔꯗꯔ ꯄꯤꯜꯂꯔꯒꯁꯨ ꯅꯛꯅꯕ ꯑꯩꯒꯤ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯃꯤꯄꯥꯏꯅꯕ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛꯁꯦ ꯀ꯭ꯋꯥꯊꯥ
ꯈꯨꯟꯖꯥꯎꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯆꯦꯟꯊꯣꯛꯑꯀꯥꯟꯗ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯂꯩꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯒꯤ ꯆꯦꯟꯊꯣꯛꯏꯕ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯂꯩꯕꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯒꯤ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤꯁꯤꯡꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯊꯥꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯀ꯭ꯋꯥꯊꯥꯒꯤ ꯒꯦꯠꯇ ꯑꯩꯈꯣꯏ ꯌꯥꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯝꯗꯕ ꯊꯧꯁꯤꯡ ꯊꯣꯛꯇꯅꯕ ꯂꯧꯈꯠꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯦꯔꯤꯌꯥ ꯍꯥꯏꯕ ꯑꯗꯨꯒ ꯁꯦꯛꯃꯥꯏꯒꯤ ꯑꯃꯁꯨꯡ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯊꯪꯅꯕ ꯁꯔꯨꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯌꯦꯜꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯍꯜꯂꯒ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯄꯥꯎ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯄꯥꯎꯗ ꯀꯌꯥꯝ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯁ꯭ꯄꯣꯠꯇꯨꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯪꯉꯒ ꯂꯩꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡꯄꯣꯛꯄꯒꯤ ꯑꯦꯔꯤꯌꯥ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡ ꯁꯪꯒꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕꯁꯤꯗ ꯑꯩꯈꯣꯏ 22 ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯔꯤꯌꯦꯜꯁꯤꯡꯒꯤ ꯑꯄꯨꯟꯕ ꯖꯣꯏꯟ ꯐꯣꯔꯁ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯂꯥꯟꯗꯥꯔꯛꯏ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯉꯔꯥꯡ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯅꯨꯡꯊꯤꯜꯗꯒꯤꯅ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯑꯗꯨꯒ ꯂꯥꯏꯕꯛ ꯊꯤꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯣꯡꯃꯩ ꯀꯥꯞꯅꯐꯝꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡ ꯁꯪꯒꯣꯏꯒꯤ ꯑꯦꯔꯤꯌꯥꯒꯤ ꯄꯔꯦꯡ ꯑꯣꯏꯔꯤꯕ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯁꯔꯨꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩꯒꯤ ꯈꯨꯜ ꯉꯥꯛꯅꯕ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯍꯧꯖꯤꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯌꯦꯜꯁꯤꯡꯅ ꯑꯩꯈꯣꯏ ꯇꯟꯒꯥꯏꯔꯛꯄꯗꯒꯤ ꯉꯔꯥꯡ ꯕꯪꯀꯔ 5-6 ꯑꯩꯈꯣꯏ ꯁꯥꯔ ꯂꯩꯔꯝꯕ ꯕꯪꯀꯔꯁꯤꯡ ꯀꯥꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯃꯩꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯂꯥꯟꯖꯦꯟꯅꯔꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯕꯪꯀꯔꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯖꯒꯥꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯪꯀꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯆꯥꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄ ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯦꯟꯊꯣꯛꯄꯗꯤ ꯑꯗꯨ ꯃꯐꯝꯗꯨ ꯁꯤꯖꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯆꯠꯄ 407 ꯑꯃꯒ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃꯒꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯌꯦꯜꯁꯤꯡꯅ ꯑꯣꯀꯨꯄꯥꯏ ꯇꯧꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯗ ꯍꯥꯏꯔꯤꯕ ꯖꯨꯔꯤꯗꯤꯛꯁꯟꯁꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯧꯅꯥꯡ ꯄꯨꯛꯄꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯃꯤꯟ ꯇꯧꯕ ꯐꯥꯏꯅꯦꯜꯒꯁꯨ ꯍꯥꯏꯐꯦꯠ ꯅꯛꯅꯕ ꯖꯒꯥꯅꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤꯁꯤ ꯑꯩꯈꯣꯏ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯧꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥꯡꯄꯣꯛꯄꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯖꯨꯔꯤꯗꯤꯛꯁꯟꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯖꯨꯔꯤꯗꯤꯛꯁꯟꯅꯤ ꯍꯥꯏꯕꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯒꯤ ꯕꯥꯎꯟꯗꯔꯤ ꯀꯟꯐꯥꯔꯝ ꯇꯧꯗꯕꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯀꯔꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯁꯤꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯒꯥꯔꯤ ꯑꯅꯤ ꯑꯗꯨ ꯂꯧꯊꯣꯛꯅꯅꯕ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯒꯤ ꯃꯨꯛꯅꯕ ꯂꯩꯕꯅ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝꯗꯨ ꯂꯩꯍꯧꯔꯤꯕ ꯕꯣꯂꯦꯔꯣ ꯀꯥꯔ ꯑꯃꯒ 407 ꯑꯃꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯅꯤ ꯑꯁꯤ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯇꯝꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯒ ꯁꯦꯛꯃꯥꯏ ꯃꯥꯏꯀꯩꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯗꯨ ꯊꯪꯅꯕ ꯇꯥꯔꯤꯕ ꯈꯨꯜꯁꯤꯡ ꯑꯩꯈꯣꯏ ꯁꯥꯟꯇꯤꯄꯨꯔ ꯑꯋꯥꯡ ꯂꯩꯆꯤꯟꯊꯕꯤ ꯑꯗꯒꯤ ꯁꯦꯛꯃꯥꯏ ꯂꯥꯏꯄꯠ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯛ ꯌꯦꯠꯇ ꯇꯥꯔꯤꯕ ꯈꯨꯟꯖꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯂꯩꯇꯥꯕ ꯉꯝꯗꯕ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯕꯗꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯤꯄꯥꯏꯅꯕꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯔꯥꯡ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗ ꯍꯦꯂꯤꯀꯣꯞꯇꯔ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯕꯪꯀꯔꯁꯤꯡ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯉꯔꯥꯡ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟda ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯌꯦꯜꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯃꯤꯠꯁꯤꯡ ꯑꯃꯁꯨꯡ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁꯁꯤꯡꯗ ꯈꯨꯟꯖꯥ ꯀꯌꯥꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯨ ꯂꯩꯔꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯑꯌꯨꯛ ꯐꯥꯎꯕꯗ ꯐꯪꯕ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁꯠ ꯅ꯭ꯌꯨꯁꯁꯨ ꯑꯣꯏꯔꯤ ꯔꯥꯀꯦꯁ ꯑꯗꯣ ꯃꯔꯛꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯨꯡꯒꯤ ꯃꯐꯝꯁꯤꯡꯗ ꯌꯨꯝ ꯃꯩ ꯊꯥꯅꯅꯕ ꯍꯣꯠꯅꯔꯝꯕ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯌꯨꯝ ꯅꯤꯄꯥꯜꯂꯣꯝꯗꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯃꯥꯟꯖꯥꯡ ꯃꯌꯥꯝ ꯑꯃ ꯂꯨꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯑꯍꯥꯟꯕꯗ ꯊꯝꯃꯦ ꯁꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯍꯥꯏꯔꯤꯕ ꯇꯣꯔꯕꯨꯡ ꯑꯃꯁꯨꯡ ꯄꯥꯕꯥꯛꯆꯥꯎ ꯏꯈꯥꯏꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛꯑꯝꯕꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯃ ꯀꯟꯅ ꯆꯠꯊꯔꯤꯕꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯁꯔ ꯑꯗꯣ ꯂꯨꯠ ꯄꯥꯠ ꯇꯧꯕ ꯌꯨꯝ ꯃꯩ ꯊꯥꯕꯁꯤꯗꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯔꯤꯕꯅꯤꯅ ꯃꯁꯤ ꯃꯈꯣꯏꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯁꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ꯭ꯔꯥ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ
ปราเฟลเลอร์นี่เนี่ยเล่าไปแบบกระไรตัวอีมาสิลุดปาดกี่ทับกสิมาดุมสุดโตตัวสิกระไรเล่าไป Rakesh Sojiksi lay si haugiba tang taraga taret amasung taraga ni palgi lona ba hingum su torungi da yum ohum ma hoi mai nong mai tha mai thodo ma legre adu posai sing pugi bi thodo legre hai ba numit du da pugi ba du akoi sharpf ki personal sing na torungi akoi ba jaga si ngai haina akoi moi gi kunjas na phongdok polegi bani adu sharpf personal sing gi nang gi mamang mak da akoi mai tharam ba po lo ba sing si tawgi da sharpf personal sing kem ta hai gi lei ti khoti hai ba phom ma gi torungi relief kem lei ba miyam mera pai miyam na hoi phangok ki press conference ma da phongdok ki ba phom thum lekre ikoi kui ding hai ba thok tu thok khra ma tung da mo no hong na amung ran han amung yum ni pa gi pot lut to ki wi tho tho ide amung tho lei ne oi ta gi hoji parjana hai ka wa phom ji tham jega su ikoi na u ga ya u ya ba de ikoi de jum to bu da security force ikoi central paramilitary force na hoi to rung gi jaga sing area sing nga e hai ga su kuki kulai pai ba kuki military sing na to ning ba to ya ba gi mo ong mo la ba gi ma mi mo uri si de hoji parjamya ma thamami ba central paramilitary force sing da thajab lei the ba phom ji he na mayek seng ba gi phim ma su lei adu kari maram gi dama kuki kulai pai ba sing maning tamna security force na nga i ba phom da maning tamna sangak pa matam sangak pa yumai tha pa thana ma na ba tha ba pochai huran ba any crime to matam da security force central paramilitary force sing na khoi athing ba pidra da ta ga di khoi lei ba gi ata tho ibrahim wa phom ne wi lai adu hoyu se manipur gi state government na lokalak pa khongthang gi saru amoina khoi singa tainari ba periphery area sing sida khoi security batik sara deploy tawre ngak selale lomi sing lo una ba gi damak te yana ba thorang pai khat le haina hai ta ga su hoji kunja sing maning tamna ro sing tawule adi adu han hai ba hom ni sing ganda adi maira pai bi nupi amana hai ba khoi mai thai ai khoi relief camp ta le roi relief camp ta le bi mu ta ai khoi gi le hoi ba yum sing da hanjaraga thawai ba tha ka na khoi gi lan thung ngak na ba na jagi hai ba phom mu kha phom du ki ba phom le adu stat ga me na mi bi punsi kan ba mi bi lan thung ngak sen ba 사타리바 통신이 거의 센트럴 포스나 게임도 떠오르면 떠오르는데 딱 아마 그게 뭐망도 좀 오후 mấy tháng mấy thầu 한바 thầu của cái đó mà lúc game thầu thì next amu tàu vậy là ngang hàng thì thầu của một số vậy nó lâu vậy ở ta cái dài khăng ta cái gì người sĩ số lạc vậy hay những số là lạc vậy ở ta cái gì coi cái huli và mi liền đó ba sẽ thua cái gì mà dùng sinh cái lớp bên mang cái ra có cái mang cái ra hay bị vấp phâm nhiều lại chứ ở đó là hồi cái thầu khám nó sẽ cái tổng an và coi cái feedback maya mama lakini padra singi pen da polo log pe ari degi state na chagana central force singi gi ma huta hen mangak sena ba state ki mai ke degi state force thajal lakadra habi wa pham sine du ba phoi pun adu ji adu di yeng mina ba tai rakesh okay yum mai tha ba makha ta da dum sa thab number more kan da hai ri ba mafam sing du da crp na ching ba khoi central paramilitary force sing na ngak percent ba gi thabak sa tharaga su madu ngam da ba gi mami ma chaung ta ra kan da relief camp da leiri ba torbung chujanbu gi area sing हाइरिबा मफमसिंग दुदा लेरंबा मैतैगी प्रजासिंग रिलीफ केम दा लेरिबा सिंग मफम दुदा चंगजरगा अखोई हाइरिबा सिक्युरिटी फोर्सिंग सिदा अखोई थाजबा लेत्रे अखोई नोइना ngaksarurage हाइरिबा डिसिजन जी मसे तसिंगना प्रैक्टिकली अखोई मसिगी डिसिजन जी लौरकपा तारगदी फिजिकली थबक ओइन सथबा तार थबक ओइन सथरगदी मसिदी अपबा खुदम नेना लौदे सोइदना अचौबा अखोई क्लास अमदि थोकनेना खंजे मसिगी डिसिजन जी कदाइ फाउबा अखोइना लुमना लौबे मसिगी केनोसे मसिदी मी बगी मी थवाई पानबा जीबा हाइताइ गो थवाई पानबा मी खुदिमकी अखोई केनो अमा मागी स्टिंग फुदोक थौना फुदोक नबी तंजा अमदि दुम मिफुम खुदिमक तमागी सेल्फ डिफेंस ओइबा वखलोल अदगी थौना दुम लैयो इचम चमना अखोई लिनसु मई दने लोगदी ओंखलगा चिगलै हाइबा अफम लैदरको अदमाय तौना अखोई पंखै खांगमग मगी पंखै जे हेलक तागदी प्रजा सिंग अदुम थोलकनी खांग सुम लैबदी यारोय कयाम कुइनो हजिक रिलीफ केम लैदी थानी हेनले युम दे लैबा नते अवावा सेथेंग म्याम खांगिनी अदु खांगी मक्सदा आई युम थादो कांदा आई अथोबा जगा लैबा जे हैना पोती मी इचम चमना हैना मतम अखोई कनों खादोक लम अम कोइ चप मतम आई फमुंग गी मोनगा ताइनादबदा मफम तुम्फम ओनबदा तुम्बा यादि हाइबगी पोफाउ लैनेबा अदु हजिक सफल लाइबा होई प्रजा होई पुंजा म्याम अवाबा सेथेंग लंगबा मसाई मै मै थो पिग्रबा मसाई ममा पा मसिम नाव हात खरबा सिग्रबा लैग्रबा म्याम कोइ लानजेनरि बसि नाव म्याम दुना खांगमगदबा खलंगदबा खलदु खोइना एजुम तोगो येंग मतम दुम अखोइ ह्युमन बीइंग इन उ भंगे अदुबु यारक्त्रबा सुम आइ सुम लन तुमांग अबा अखोइ थवाइ सुम मांगक तागदि कैदोंदा अखोइ रिलीफ केम लेरोय
ꯔꯤꯂꯤꯐ ꯀꯦꯝ ꯊꯥꯗꯣꯛꯑꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯖꯒꯥꯗ ꯆꯠꯅꯕꯒ ꯑꯗꯒꯤ ꯂꯥꯟꯊꯦꯡꯅꯕꯒꯤ ꯋꯥꯐꯝꯗꯣ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯣꯏꯔꯣ ꯁꯦꯟꯇꯔ ꯑꯣꯏꯔꯣ ꯄꯨꯂꯞ ꯑꯅꯤꯃꯛꯁꯤꯅ ꯉꯥꯛꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕ ꯃꯐꯝꯁꯤꯡꯗ ꯇꯁꯦꯡꯅ ꯉꯥꯛꯄ ꯍꯣꯏ ꯆꯥꯝꯃꯗ ꯆꯥꯝꯃ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯁꯨ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔꯗꯤ ꯉꯥꯛꯄ ꯌꯥꯏꯗꯅꯀꯣ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯂꯧꯈꯠꯍꯟꯅꯤꯡꯉꯤ ꯑꯗꯨ ꯂꯧꯈꯠꯇꯅ ꯁꯨꯝ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯨꯝ ꯏꯔꯥꯡ ꯑꯃ ꯏꯍꯧ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯔꯥꯀꯦꯁ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯂꯒ ꯃꯈꯣꯏ ꯃꯁꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜꯗꯨ ꯉꯥꯛꯆꯔꯨꯔꯒꯦ ꯍꯥꯏꯔꯤꯕ ꯗꯤꯁꯤꯖꯟꯁꯤ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯝꯖꯕ ꯅꯠꯇꯕ ꯃꯤꯒꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯂꯥꯛꯏꯕꯁꯤꯡꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯦꯕ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐ ꯑꯃꯁꯨꯡ ꯃꯣꯏꯒꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕꯁꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯗꯥꯏꯇꯅꯦꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯆꯨꯝꯃꯦ ꯃꯨꯛꯅꯕ ꯂꯩꯕ ꯈꯣꯠꯄꯒꯤ ꯉꯝꯅꯗꯕ ꯈꯣꯠꯅꯕ ꯈꯔ ꯂꯩꯕ ꯌꯥꯏ ꯑꯗꯨꯁꯨ ꯂꯩ ꯍꯧꯖꯤꯛ ꯁꯨꯛ ꯌꯥꯝꯕ ꯑꯔꯥꯎꯟ 50,000ꯒꯤ ꯃꯊꯛꯇ ꯂꯥꯛꯏꯕ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯦ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯁꯦ ꯑꯗꯨꯒꯤ ꯃꯣꯏ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁꯁꯨ ꯂꯩꯔꯤꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯉꯥꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯅ ꯉꯥꯛꯇꯤꯅꯣ ꯍꯥꯏꯕꯁꯤ ꯋꯥꯐꯝꯁꯤꯅꯦꯕ ꯂꯥꯛꯏꯁꯦ ꯍꯥꯏꯕꯗꯤ ꯆꯤꯟꯗ ꯑꯗꯒꯤ ꯄꯥꯎꯆꯦꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯤꯡꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯗ 24 ꯑꯋꯥꯔ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯍꯟꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯥꯛꯏꯅꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯗꯕ ꯎꯁꯨꯛ ꯌꯨꯡ ꯂꯩꯔꯒꯗꯤ ꯃꯌꯥꯝꯗꯨꯅ ꯄꯦꯟꯅꯗꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯅ ꯉꯥꯛꯀꯗꯕ ꯃꯤꯅ ꯉꯥꯛꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯃꯋꯥꯒꯤ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯌꯦꯡꯉꯨ ꯍꯥꯏꯔꯒ ꯍꯧꯗꯣꯡꯅ ꯉꯥ ꯆꯥꯕ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯇꯅ ꯁꯨꯝ ꯌꯦꯡ ꯂꯩꯕꯤ ꯐꯤꯕꯝꯗ ꯂꯥꯛꯇꯥꯔꯒꯗꯤ ꯃꯗꯨꯗꯤ ꯁꯨꯝ ꯄꯦꯟꯅꯔꯣꯏ ꯁꯤꯗꯤ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡ ꯁꯪꯒꯣꯏꯗ ꯁꯦꯛꯃꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯁꯤꯅ ꯂꯩꯕ ꯂꯨꯋꯥꯡ ꯁꯪꯒꯣꯏꯗ ꯑꯩꯈꯣꯏꯒꯤ 12ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯃꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯄꯨꯟꯅ ꯃꯩꯇꯩꯒꯤ ꯃꯐꯝꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯑꯃꯈꯛ ꯂꯩꯔꯤ ꯃꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯊꯥꯖꯗꯕ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯁꯤꯅꯁꯨ ꯍꯦꯟꯅ ꯃꯩ ꯍꯥꯞꯆꯟꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ ꯊꯥꯖꯗꯕ ꯂꯩꯔꯤꯕꯗꯨ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯊꯥꯒꯤ ꯃꯩꯇꯩ ꯇꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯃꯣꯔꯦꯗꯒꯤ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯀꯨꯀꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯂꯥꯟꯗꯥꯅꯅꯕ ꯆꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯊꯤꯡꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯗ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯑꯃ ꯑꯗꯨꯝ ꯂꯩꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯠꯇꯅ ꯂꯧꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯁꯦꯛꯁꯟ ꯈꯔ ꯑꯃꯗꯤ ꯕꯇꯥꯂꯤꯌꯟ ꯈꯔ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯗ ꯍꯛꯊꯦꯡꯅꯅ ꯂꯥꯟꯅ ꯊꯕꯛ ꯆꯠꯊꯕꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯃꯌꯥꯝ ꯂꯣꯏꯅ ꯐꯪꯉꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯋꯥꯊꯥꯒꯤ ꯃꯐꯝꯗ ꯆꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯊꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ प्रजाꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯒꯦꯞ ꯊꯥꯖꯅꯗꯕꯒꯤ ꯒꯦꯞꯁꯦ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯊꯥꯖꯅꯕꯗꯨ ꯑꯃꯨꯛ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯒꯅꯤꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯔ ꯃꯁꯤꯒꯤ ꯃꯁꯤ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯂꯩꯔꯤꯁꯤ ꯃꯣꯏꯒꯤꯁꯨ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯩꯅꯦꯕ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯒꯤ ꯃꯣꯏꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯇ꯭ꯔꯤꯠ ꯇꯧꯏꯅꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯊꯪꯅꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯤꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩꯔꯤꯁꯤ ꯇꯣꯉꯥꯟ ꯃꯐꯝ ꯈꯔꯗ ꯂꯩꯕ ꯍꯣꯏ ꯔꯥꯀꯦꯁꯅ ꯇꯥꯛꯄꯤꯒꯦ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯈꯛꯅ ꯈꯔꯅ ꯇꯧꯗ꯭ꯔꯀꯥꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯈꯣই ꯆꯦꯟꯊꯍꯟꯕ ꯎꯕꯁꯨ ꯌꯥꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯗꯨꯝ ꯃꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯐꯨꯜꯐꯤꯜ ꯇꯧꯕ ꯑꯗꯩ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯅꯤ ꯁꯦꯛꯃꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯀ꯭ꯋꯥꯊꯥꯒꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯑꯅꯤꯁꯤ ꯇꯣꯉꯥꯟꯕ ꯏꯟꯁꯤꯗꯦꯟꯅꯦꯕꯀꯣ ꯏꯟꯁꯤꯗꯦꯟ ꯑꯣꯏꯔꯒꯁꯨ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯉꯔꯥꯡꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯨꯋꯥꯡ ꯁꯪꯒꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯈꯣꯡꯂꯥꯡꯄꯣꯛꯄꯤꯒꯤ ꯑꯦꯔꯤꯌꯥꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯗꯤ ꯒꯤ ꯊꯧꯑꯣꯡꯁꯤꯗꯤ ꯃꯤꯅ ꯎꯅꯔꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯖꯥꯁꯤꯡꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏꯒ ꯑꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯒ ꯇꯥꯏꯅꯔꯤꯕ ꯂꯩꯔꯤꯕ ꯐꯥꯏꯅꯦꯜꯒꯤ ꯑꯦꯔꯤꯌꯥꯁꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯕꯣꯝ ꯄꯣꯈꯥꯏꯕ ꯇꯧꯕꯁꯤ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯇꯣꯏꯅ ꯊꯣꯛꯑꯒ ꯂꯥꯛꯏꯅꯦꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏ ꯇꯛꯊꯣꯛꯄꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦꯕ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯀꯨꯀꯤꯒꯤꯕꯨ ꯑꯣꯏꯔꯣ ꯕꯣꯠ ꯁꯥꯏꯠ ꯑꯅꯤꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯊꯣꯛꯇꯅꯕ ꯁꯨꯝ ꯀꯥꯞꯅꯔꯤ ꯃꯐꯝꯁꯤ ꯀꯥꯞꯅꯩꯗꯤ ꯈꯪꯉꯒ ꯀꯥꯞꯅꯩꯗꯨ ꯀꯩꯒꯤ ꯀꯥꯞꯅꯩꯅꯣ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯣꯏꯔꯣ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯣꯏꯔꯣ ꯆꯪꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒ ꯇꯛꯊꯣꯛꯄ ꯇꯟꯈꯥꯏꯕ ꯕꯪꯀꯔ ꯊꯨꯒꯥꯏꯕꯆꯤꯡꯕ ꯑꯃꯠꯇ ꯇꯧꯕ ꯂꯩꯇꯦꯕ ꯑꯗꯨ ꯂꯩꯇꯕꯅꯤꯅ ꯇꯞꯅ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯉꯔꯥꯡꯁꯦ ꯂꯥꯛꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯂꯥꯛꯁꯤꯜꯂꯛꯄꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯣꯛꯅꯔꯛꯄꯅꯦꯕ ꯍꯥꯏꯔꯤꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯑꯋꯥꯡ ꯂꯩꯀꯤꯟ ꯊꯕꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯤ ꯁꯔꯨꯛꯅꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗꯁꯨ ꯀꯨꯀꯤꯒꯤ ꯕꯪꯀꯔ ꯃꯅꯥꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯀꯥꯈꯠꯈꯤꯕ ꯆꯪꯈꯤꯕ ꯎꯏ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯤꯅꯦꯕ ꯑꯗꯨꯕꯨ ꯂꯩꯀꯤꯟ ꯊꯕꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯤꯟ ꯊꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯒꯤ ꯑꯀꯣꯏꯕ ꯂꯩꯕ ꯂꯩꯀꯤꯟ ꯊꯕꯤꯒꯤ ꯄꯤꯁ ꯀꯃꯤꯇꯤꯒꯤ ꯀꯥꯡꯕꯨꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯤ 22 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯁꯤꯡꯅ ꯁꯦꯜ ꯄꯤꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯥꯎꯕ ꯊꯣꯛꯂꯛꯈ꯭ꯔꯦꯕ ꯉꯔꯥꯡꯁꯤ ꯃꯣꯏꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯀꯃꯤꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯑꯗꯨ ꯍꯥꯏꯗꯤ ꯁꯨꯡꯎ ꯎꯗꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯗꯤ ꯔꯥꯀꯦꯁ ꯀꯩꯗꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯤꯟ ꯊꯕꯤ ꯃꯥꯏꯀꯩꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯅ ꯈꯪꯉꯦ ꯑꯗꯨꯅ ꯁꯤꯁꯤꯅ ꯂꯩꯀꯤꯟ ꯊꯕꯤ ꯍꯧꯖꯤꯛ ꯂꯩꯀꯤꯟ ꯊꯕꯤꯒꯤ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯁꯦꯛꯃꯥꯏꯒꯤ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯂꯨꯋꯥꯡ ꯁꯪꯒꯣꯏꯒꯤ ꯑꯦꯔꯤꯌꯥ ꯑꯗ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯊꯧꯑꯣꯡꯁꯦ ꯁꯤꯗꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯍꯣꯏ ꯁꯦꯛꯃꯥꯏꯒꯤ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯁꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯔꯤꯁꯤꯡꯅ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯗꯣꯃꯤꯅꯦꯠ ꯇꯧꯈ꯭ꯔꯦ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯈꯪꯉꯦ ꯍꯥꯏꯗꯤ ꯃꯐꯝ ꯂꯩꯔꯝꯕ ꯕꯪꯀꯔꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯣꯛꯅꯔꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯃꯣꯏꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯇꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯁꯨꯝ ꯇꯠꯇꯅ ꯀꯩꯍꯧꯔꯒ ꯁꯨꯝ ꯂꯥꯛꯄ ꯀꯥꯞꯅ ꯂꯥꯛꯄꯗꯣ ꯉꯔꯥꯡꯗꯤ ꯂꯣꯏ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯖꯒꯥ ꯈꯔꯗꯒꯤ ꯑꯩꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯟꯈꯤ ꯇꯥꯔꯗꯤ ꯃꯤꯅ ꯑꯗꯨꯝ ꯑꯦꯗꯚꯥꯟꯇꯦꯖꯁꯤ ꯂꯧ ꯇꯥꯕꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯩꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯁꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯌꯥꯏ ꯀꯩꯗꯧꯔꯛꯄ ꯌꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯨꯡꯗ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯒꯤ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯛꯇꯤ ꯂꯩ ꯍꯥꯏꯕ ꯄꯣꯠ ꯂꯩꯔꯦ ꯑꯗꯨꯕꯨ ꯁꯦꯛꯃꯥꯏꯒꯤ ꯑꯌꯥꯝꯕ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯧꯁꯤꯟꯕ ꯉꯝꯕꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨꯅ ꯑꯆꯧꯕ ꯆꯩꯉꯥꯛ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯐꯦꯛꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦꯕꯀꯣ ꯁꯥꯖꯤꯟꯅꯕ ꯅꯠꯇ꯭ꯔꯕ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯖꯒꯥꯁꯤꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯏꯝꯐꯥꯜꯗꯒꯤ ꯀꯩꯅꯣꯁꯤ ꯁꯦꯛꯃꯥꯏꯁꯤ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯄ ꯖꯒꯥ ꯅꯠꯇꯦ ꯑꯗꯨꯅ ꯏꯔꯥꯡꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯇꯅꯕ ꯁ꯭ꯇꯦꯠ ꯃꯥꯏꯀꯩꯗꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯗꯨ ꯍꯧꯖꯤꯛ ꯁꯦꯛꯃꯥꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯑꯗꯨꯝ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯒ ꯂꯩꯕ ꯂꯩꯇꯥꯗꯤꯕ ꯃꯇꯝꯅꯤꯅ ꯑꯅꯤꯃꯛꯀꯤ ꯁꯥꯎꯅꯕꯒꯤ ꯆꯥꯡ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯧꯔꯛꯏꯕ ꯆꯠꯊꯔꯛꯏꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯊꯣꯡꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯄꯦꯟꯗꯕꯒꯤ ꯍꯦꯜꯂꯛꯇꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀꯥꯡꯕꯨ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯒꯤ ꯑꯦꯔꯤꯌꯥ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯀꯥꯡꯕꯨ ꯆꯪꯕ ꯌꯥꯔꯣꯏꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯑꯩꯁꯨ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯊꯥꯖꯗꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯑꯕꯅꯤ나 ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯂꯝꯕꯤ ꯄꯔꯤꯡꯗ ꯊꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯅꯤ ꯂꯩꯔꯤꯁꯤꯀꯣ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥꯊꯥꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎꯒꯤ ꯋꯥꯐꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯃꯣꯔꯦꯗ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯣꯔꯦꯗꯒꯤ ꯍꯟꯈꯤꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯆꯧꯕ ꯏꯍꯧ ꯆꯪꯁꯤꯜꯂꯤ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯊꯝꯒꯗꯕꯅꯤꯅ ꯍꯧꯖꯤꯛ ꯃꯣꯔꯦꯒꯤ ꯕꯣꯔꯗꯔ ꯇꯧꯔꯤꯕ ꯃꯣꯔꯦꯁꯤꯗ BSF CRPF ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯂꯩꯖꯔꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯅꯧꯅ ꯆꯪꯉꯤꯁꯦ CRPFꯅꯦ BSFꯅꯦ ꯍꯧꯖꯤꯛ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯒ ꯂꯩꯔꯤꯅꯦꯕ ꯃꯣꯔꯦꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯉꯥꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯀ꯭ꯋꯥꯊꯥꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯣꯁꯁꯤꯗꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕ ꯄꯣꯁꯅꯦꯕꯀꯣ ꯑꯗꯨꯒ ꯂꯥꯏꯕꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯟꯖꯥꯎ ꯑꯃꯁꯨꯡ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯑꯦꯔꯤꯌꯥꯁꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯈꯔ ꯑꯗꯨꯝ ꯁꯨꯅ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯅꯤ ꯍꯥꯏꯗꯤ ꯑꯁꯤꯗ ꯅꯦꯄꯥꯂꯤ ꯇꯥꯔꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯗꯨꯝꯁꯨ ꯇꯥꯔꯤꯀꯣ ꯑꯗꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯇꯣꯉꯥꯟꯕ ꯂꯩꯔꯀꯥꯟꯗ ꯃꯩꯇꯩ ꯒ꯭ꯔꯨꯞ ꯈꯛꯇꯃꯛ ꯏꯟꯊꯣꯛꯄ ꯌꯥꯗꯕ ꯅꯦꯄꯥꯂꯤꯁꯨ ꯑꯃꯨꯛ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯀꯌꯥ ꯈꯨꯟꯗꯥꯕꯅꯤꯅ ꯑꯩꯈꯣꯏ ꯑꯄꯤꯛꯄ ꯖꯒꯥꯗ ꯈꯨꯟꯗꯥ ꯂꯩꯃꯤꯟꯅꯕꯅꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯃꯇꯦꯡ ꯄꯥꯡꯗꯕꯒꯤ ꯋꯥ ꯇꯣꯉꯥꯟꯅ ꯁꯦꯛꯃꯥꯏꯔꯣꯝꯒꯤ ꯁꯥꯏꯗ ꯇꯣꯉꯥꯟꯅ ꯊꯝꯃꯀꯥꯟꯗꯀꯣ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯀꯝꯃꯨꯅꯤꯇꯤ ꯈꯔ ꯇꯥꯕ ꯃꯤ ꯌꯥꯝ ꯂꯩꯇꯕ ꯈꯨꯟ ꯑꯣꯏꯕꯅꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅꯁꯨ ꯍꯥꯏꯔꯤꯕ ꯈꯨꯜꯗꯨꯃꯛꯇꯗ ꯄꯣꯁ ꯑꯃꯁꯨ ꯍꯥꯡꯉꯒ ꯂꯩꯖꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯂꯩꯅꯕꯒꯤ ꯔꯤꯂꯦꯁꯟ ꯍꯥꯏꯕ ꯇꯥꯏ ꯀꯨꯏꯅ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯒꯤ ꯔꯤꯂꯦꯁꯟ ꯑꯃꯁꯨ ꯁꯥꯒꯠꯂꯝꯒꯗ꯭ꯔꯅ ꯈꯜꯂꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯍꯦꯛ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯒ ꯂꯣꯏꯁꯟꯕꯗ ꯀ꯭ꯋꯥꯊꯥꯒꯤ ꯇꯥꯟꯊꯣꯛꯀꯦꯅ ꯈꯟ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯜ ꯑꯩꯈꯣꯏꯒꯤ ꯃꯦꯗꯒꯤ ꯍꯧꯔꯤꯕ 3ꯗꯒꯤ ꯍꯧꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯒꯤ ꯂꯥꯛꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯋꯥꯊꯥꯒꯤꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯟꯊꯣꯛꯄ ꯏꯂꯥꯏ ꯉꯝꯃꯝꯒꯗꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥꯒꯤꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯖꯅ ꯄꯤꯕ ꯑꯗꯒꯤ ꯆꯦꯟꯊꯣꯛꯄ ꯃꯌꯥꯝꯁꯨ ꯐꯖꯅ ꯔꯤꯂꯤꯞ ꯇꯧꯔ ꯊꯝꯕꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯊꯝꯕꯒꯤ ꯃꯑꯣꯡꯁꯤ ꯎꯕꯁꯤꯅꯗꯤ ꯑꯗꯨꯝ ꯃꯩꯇꯩ ꯈꯛꯇꯪꯃꯛ ꯇꯥꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯀ꯭ꯋꯥꯊꯥꯒꯤ ꯈꯨꯗꯤꯡ ꯃꯩꯇꯩ ꯈꯛꯇꯪ ꯑꯣꯏꯔꯝꯃꯒꯗꯤ ꯇꯧꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯆꯠꯄ ꯑꯗꯨꯝ ꯀ꯭ꯋꯥꯊꯥꯁꯤ ꯑꯗꯨꯝ ꯌꯥꯎꯕꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯗꯨ
ngak hujik ti ngak ngak sele khange Assam Rifle ngak senge khange aduna Assam Rifle khana ngak semu da hujik lanjen na riba lanjen na badi apik pa kwathagi di jam chawbo jaga na tiko kwatha kunjau dagi kunjau ja la ga na kunau ji kon da ko ni kunjau dagi misna border sona kan hen nak na bi area da kunong thi thok ge na khoi kunau ro dong la la khoi wa ne kunau ni khara mo khoi chong nak na pagi adu lei bani na Assam Rifle ki kamu na su hujik di ngak khange adu ngak khanga bani na khoi gi state ki forcing to thamba kuma family parja sina pa mi ne adu hojik state forcing di sanghin bam te yadana leiri hojik bori da hojik paw da ro ko da isa commando thadan ba yadri kalim sang ba yadri ba aduna hojik kai dor ka di ha bi tamungam de du thok to bo sino ha ba phom tam ne ya ke adu Assam Rifle ni kamu su le yo phom do phajal dum protect tor ka ni ha bi asale hadi mi masing yam da na ya adu yam chaw bu da ko thai ko kunjau ko thagi kunjau do kunau le parja mi am na su moi da wa khan moi gi tonga ma sangsara man ha ta ai di hojik thui ba hojik thui ba kanglup ani gi nungsin da ba kheda ba sa khara chen ma ko tha di thui ma mi ta da na han gi le ba punsi mai ngai tai ko adu dum lei bani adu mi pai na bani dum lei ke dok ke dok te be na adu ai wa khal di moi mi khak khak lei bani adu nungsin nei ko mi yam le ga di mot khena pho ne ba adu ko tha gi di mi yam lei ta mi gi mong ma tau dana tau basi akoi gi hairi ba ku gi khulai pai ba kangbu sing na hairi ba 17 century gi matam du gi lifestyle du mu halabra masi gi lifestyle ji mu maitei community de zu hairi ba lan tau na raga lam lawsen ba gi wakhal lon do mu chelak pa tar ga di masidi afaba khudam ne lawde masi karmaina thingau ba yai thingau dra gana ngau ba yai thingau dra gana ma khoi gi thaina gi matam du gi akoi gi lan tar ga lam lawsen ba gi thawom ma sathar gi basi maitei gi community da gi su asi ga chap mana na pakhum pirak pa tar ga di afaba khudam oiroina khanjai afaba asoba reaction na ma soidana thorakani kari lawbe yai masi gi thabok se dum makha ta na chathali basi afaba khudam ne lawbe ya bra fataba khudam ne lawbe ya masi afaba khudam di kes nate afaba khudam nate di adu hojik dai se akoina yeng ya ba se hojik lamdam ne thui ba kanglup ani gi irang se ke do gi ha ga akoi gi lamdam sida ge lamdam sida sangsil laga leirak pa khoi kuki sing na ma khoi gi tongan ba khoi manipur gi leibu lam si tongan ba moi gi lam khoi le jeram ba khara leiram ba saidang ga leibang di khoi la leiram po se khoi gi na pujo gi hena lam gi oi ba ho mo la e hi lai si moi khoi gi ba tongan ba separate administration ma pa me na demand to ini separate administration ni amu total separate nam hari ini to homeland ha ga ini adu de mo khoi gi boundary mo shem da mo khona da kuki sing gi so mo manglan adu so wa sa ga la ga sang ni lam lok sin ma ji mo gi khoi pas agenda ne ma sim di ai wa khalo de jai ko adu hojik khoi khoi gi shengmai area gi sing ya ma sokta kuki singa dominate tawre hai ba si hamu tan thok kan da mai thai dum dominate taw su tambang am na ti ai di loction ba thok pa jin taw ba sim lai ri ne ko shengmai area si na kan gi sing ki na pom si ko bu sing gi kong nu gi area gi se de hoi kok tu su ai la ke sai ning jing ho do ba na kok tu ki sport university gi mai ke de su ngang no bidang tung tara ma to he ba ba hoi kut no mai kapsul laduna lekin adagi lakpa kapthak pa potuna mu lekin thabigi area phawo yoshala kanda khoi nomai kapna bi thodok songi sangmai rongi area su khoi kuki kulai kai pai ba singna khoi dominate tok pa thonan kongnu gi koktu rongi area khoi kobu sing sangi na pung paring si su kupai to silaga di khoi yam section ngai di oire hai tai ko khoi yam tauri thadok pu ya ban ta section ngai oire aduna ai wakhan di hauji hai ba mapam sing sida hena pam da ba pho thok ta akhoi amagi bi changa ta ba kuki su mi changa ta ba mai tai gi su mi changa ta ba central of state force na ta thok ba si da nomai kap na tak di lan tor oi du ne mi si mi na yo du ni aso pon yo du ne ani mak se area si ki chengmai gi area se kuki khulai pai ba sing dominate tore hare konglung gi kokrum thang sok su dominate to shal ta gi he naksal igoi adi dominate to shal mi jeli goi adum khutong no bi sang thok tu ne ba amana attack to ko ni amana defense song ni defense attack sum chana le amana su attack tu hejel ko shwe ba adu tau dore khutong do dore ha je khang ne hoji akoi mang thue nu din bo do kam na bo re hing de kam na re adu da di akoi shanti thamnabu honari lauriba lengak amasung central lengak na haiba phomsing asida athu matamda ai ma security post aga na maiki ani ki miam je tan khai ba tan thoki ba ta ga di khut thonu bi sang je mo handara ka da na khale ba ada di achi phim je state amasung state central lengak na athu ba da ngasi matam ngai de bi da ko jangjil laga na haiba phomsi do vaccine operation sa thaba ta ga di haiba maiki ani ma ki kangbu hadok na gi ta ga di khoi lan je khaju tapak ne nong kap no gi thong su thoroi have the opum ni lo selak bada ama tok lokhat pe yar se khoi ngasai khana bada hauda ba mizoram gi mafam sing da maitei tari ba maitei sing chat khro hai ba gi thodo ma ngarang thok pa gi opum ma khoi da su phang je masi
ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯤꯖꯣꯔꯥꯝꯗ ꯃꯩꯇꯩꯁꯤꯡ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯖꯣꯔꯥꯝ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯗ ꯗꯥꯏꯔꯦꯛꯂꯤ ꯃꯣꯏꯁꯨ ꯏꯟꯚꯣꯜꯕ ꯇꯧꯔꯕ꯭ꯔꯥ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯌꯥꯎꯁꯜꯂꯛꯑꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯋꯥꯐꯝꯗꯨꯃ ꯃꯌꯦꯛ ꯁꯦꯡꯅ ꯃꯃꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ ꯑꯗꯨꯒ ꯍꯥꯟꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯩꯇꯩ ꯂꯣꯏꯅ ꯆꯠꯈ꯭ꯔꯣꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯍꯥꯏꯔꯛꯄꯁꯤꯅ ꯊꯣꯛꯂꯛꯄ ꯌꯥꯕ consequences-ꯇꯨ ꯀꯔꯤ ꯅꯦꯅ ꯂꯧꯕ ꯌꯥꯏ ꯃꯁꯤ ꯃꯤꯖꯣꯔꯥꯝꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡ ꯇꯥꯟꯊꯣꯛꯄ ꯃꯩꯇꯩ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯦꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯃꯁꯤꯕꯨ ꯃꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯦꯗꯤ ꯑꯣꯏꯔꯣꯏ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯤ ꯃꯗꯨ ꯃꯣꯏ ꯃꯤꯖꯣꯔꯥꯝꯒꯤꯗ ꯇꯥꯔꯤꯁꯤꯁꯨ ꯍꯥꯟꯅ ꯃꯥꯡꯂꯝꯁꯤꯗꯒꯤ ꯇꯥꯔꯛꯑꯕ ꯐꯦꯃꯤꯂꯤ ꯂꯩꯔꯕ ꯚꯣꯇꯔ ꯂꯤꯁ ꯆꯠꯂꯕ ꯃꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯖꯥ ꯑꯣꯏꯅ ꯂꯩꯕ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯑꯌꯥꯝꯕ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏ ꯅꯥꯔꯣꯟꯗ ꯆꯪꯉꯒ ꯂꯩꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦꯕ ꯃꯤꯖꯣꯔꯥꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯑꯩꯈꯣꯏ ꯁꯝꯕꯜ ꯂꯥꯟꯖꯜꯂꯒ ꯅꯥꯔꯣꯟꯗ ꯆꯦꯟꯖꯜꯂꯒ ꯂꯩꯈꯤꯕ ꯃꯩꯇꯩ ꯅꯠꯇꯦ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯔꯒ ꯃꯤꯖꯣꯔꯥꯝꯒꯤ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯃꯁꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯑꯣꯏꯕ ꯍꯛ ꯐꯪꯉꯕ ꯃꯩꯇꯩ ꯉꯥꯛꯇꯅꯦꯕ ꯂꯩꯔꯤꯁꯤ ꯑꯗꯨꯒ ꯍꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏ ꯆꯔꯥꯡꯅꯕ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯁꯤꯗꯤ ꯂꯥꯏꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯁꯨ ꯃꯤꯖꯣꯔꯥꯝꯗ ꯆꯦꯜꯂꯒ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯤꯖꯣꯔꯥꯝꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅꯁꯨ ꯃꯣꯏꯒꯤ ꯆꯪꯖꯐꯝ ꯄꯤꯔꯀꯥꯟꯗ ꯐꯖꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯅ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯔꯒ ꯂꯩꯔꯤꯕꯀꯣ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯃ ꯂꯩꯇꯥꯕ ꯁ꯭ꯇꯦꯠ ꯑꯃ ꯂꯩꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯂꯩꯇꯥꯅ ꯈꯟꯕ ꯉꯝꯕ ꯂꯩꯇꯥꯅ ꯈꯟꯕ ꯉꯝꯗꯕ ꯑꯗꯒꯤ ꯑꯗꯨꯝ ꯑꯅꯤ ꯊꯣꯛꯅ ꯂꯩꯅꯦꯕ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯩꯈꯣꯏ ꯈꯣꯡꯒꯣꯏꯅꯕꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏ भारत की प्रजा नतना मालक प्रजा खुद नुपी अगांग ये पादना लाई यानी फोदी कॉन्डेम तौरीको मनपुर की प्रजा स्टेट वाइड तोान तोान चिंग तम लोब खाईना अखोई थोग यानिंगे है वफम पी अखोई तंपाक की प्रजा मैम थोग चेनब अदुमा लेबसिंगुदी दंडी पीगदनी मदु तौहिदब थाबकने अखोई कॉन्डेमेशन तौबी थाबक लई हाइबा थोदोक्तुगी खुदोक तौकांद मिजोरामदसु अखोई सेलखिबा चिन मिजोगी कांगबु सिनावसिंगी मरक्तगी तौहनिंग क्रिएट तौहनिंग कांगबुसु लेरमुई हादि हानिंगा लेते अदुम लेबम थोई अदुबु स्टेट अमदा संजरब नतबा स्टेट अमदा लैरिबा सिजन ओलबा मसागी ददि मिजोरामना मागी कम्युनिटी खेनबु ओइना उदबि ददुम स्टेट अमगी प्रजाने उबम थोई अदुना मखोगी लाइफ अमसु प्रॉपर्टी प्रोटेक्ट तबुसु स्टेट की मोगी मिजोराम स्टेट की तोम थोप मथौनी अदु सोजु तोकने खले अदुबु तोमा तोमा नकन खदा पामदबु थोदु मसा मसा थोपदि दुम ꯌꯨꯝꯊꯪꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯊꯣꯛꯄꯁꯤ ꯍꯧꯅ ꯁꯥ ꯑꯗꯨꯝ ꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯅ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯂꯥꯏꯅ ꯂꯧꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅ ꯂꯧꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯩꯈꯣꯏꯒꯤ नहानी पार्लियामेंट की नोंजू मिफम फाउबदा मनपुर की इशूना मरम ओरकांदा अखोई नुमित निनी वोट राज्यसभा अमसुंग लोकसभा एजोल तौगिबि थोक लई पोस्टनदी हौजिक ओइबा मनपुर की इशू खादरक मतमदा मिजोरामदगी चक्रो काइन तानबदि स्टेट ओइना तानबदि अदु एनी टाइम मिजोराम की स्टूडेंट यूनियन की विंग की माइकैदगी मोगी लेंगा की माइकै हाइदि हाइरिबा लैरिबा मिजोराम लैरिबा अखोई मैथैसिंगसे अखोई सोना kan थोइबा थोसिगी impact खरा लाकांदा पामदब थोथोप याय सेक्शन जी अदुगा सेफ अखोई डिफेंस नत्रगा अखोई इसाना सु मैथैसिंग सेक्शन लो हाइबा फमदुदि थम्मे अदु आदा लैबा मैथैसिंग की मरक्तगी हौजिक फावदा स्टेट लोमदा अखोई बु ओट पनैबिरे अखोई तालए नत्रगा अखोई सेलकदोर हाइबगी पाव हौजिक फावगी ओइना स्टेट पर लैत्रि अदु सेक्शन बाबदि मथौ लोबक ताइ बो साइड अनिमकी ओइना अदुगा स्टेट सरकारनासु याम अखोई हौजिक लैरिबा मिजोरामदा लैरिबा अखोई मैथैसिंग जी कमाइन तौना प्रोटेक्शन पीगदगे हाइबा वफम से अखोई स्टेट सरकार खलंगने खले अदु स्टेट अनिगी चीफ मिनिस्टर सिंग लेवल खलंगने खले अदु राकेश आई वखददी सेंटर सुलुम लौगुनी मिजोराम तारीब मैथै सिंग अखोई बीजेपी सरकार की बीजेपी के वोट फंगनो होनबदा मणिपुर के चीफ मिनिस्टर अदगी एमएलए सिंग फौसलगांदा मैथै प्रजा सिंग बीजेपी दमग वोट खोंगी मिजोराम चलगांदा चीफ मिनिस्टर मसामक मिजोराम चल कैंपेन तौदना मिजोराम की मैथै सिंग अखोई बीजेपी सरकार थजब तंबी कोपी होना वोट खोमदना वोट कहालगा सगा लेहलिबा जगह मफमनेबो अदुमाइन तोय मफमदि अखोई सेंटर लेगांगसु कसु तराइना हेक्टे लाई थोंग लरोय फबा लेगिने नै अदु या पखम पखम थमदेंगे अदु होय सेक्शन बदि हम चुमे अदु हेन मी पाइ फमजु थोक्ति हाइदि स्टेट मिजोराम लैबा अखोई मैथै सिंगना हेन मी पाइ फम थोक्ति मोइसु यूनाइट ओइना लेरकांदा यूनाइट ओइना लेता गदि कनागुनु संग मंगमोय अदु
aduga Mizoram le mai taisina amu sona kan su akoi soi thoi sona kan thoi ba si crisis na ma irang sagata ba ma state to patient le na ba hona ba dumaina adugi session mai tai community tari ba Mizoram dagi su Manipur thoi ba irang sina ihau sina maram mor kan da effect ohen da mai tai sing patient le bu mati darkar oi habdi wa famne aduga election gi matam da Manipur dagi praja sing amasung chief minister masamak yauna akoi gi vote ki campaign tawdana hauji hauji BJP na lengak pa state na mo ri bani Mizoram si maduna praja section kharana hairiba akoigi maitai chatkhro haibana chingba wafam se thamagasu entire akoigi Mizoram na madugumba wahi haiba oiroi haibdu wafam ne state Mizoram gi state government su chapchaba thaba dum lokhol kane haibdu thajaba dum leiri wafam yam noise sir ngasigi akoigi mami breakfast tang sida akoigi khanani na bagi ngarang dagi ngasi bawda thokiba akoigi thawdo wathosi khanani bagi thorom sin matang sida loisan bagi tajadu lojage so yengbiri ba ming tari bu khudingma mami breakfast matang sida loisan jage mathang hayeng amu ngasi dagi na hayeng phawda kari hayeng ayuki mami breakfast tawdingai gi mamang bawda kari thawdo wathosin thokrabage haibdu khanani bagi thorom do hayeng amu akoi kunna khangminasi taminasi yengminasi so ngasi damagdari mami breakfast matang sida loisan